Lakhipuronline puthok-saba July ki tang 28 yumsakaisha numit ki Khomjinba Pao tabirase. Ahanbada maroiba Pao. Silchar dasu Kargil Langam numit pangthokre Sahid Irom Nandachan amadi Chinmoy Bhumuki maphamda haikat tamkre. Assam ki mahima singi mantrina Sebana mahiroi singi damak puthokpa mobile app ani launch tokre. Handak SSLC da Jiribam gi oina topper oirakhiba L Karnajit bu pukning thogatkre. Jiribam gi kickboxing sanaroi singbu taramna okre amasung Kasar jila da ngarang miyo yangkhini thoigi masada nauna COVID positive oiba thangnare. Haujik mapung oiba pau tabirase. Bharat lanmina Pakistan maithiba pikhiba July ki tang 13 1948 numit asidagi hauduna Bharatna Kargil Bijoy Divas pangthoktuna lakle. Landa Bharat ki mathauna pharaba lanmi 1968 sahid oikhe. Lanmi 1904 ki mathakta asoka pannangkhe. Maraiba ki damak sahid oikraba lanmi 1968 asigi manungda Kasar jila gi Lakhipur Sribardagi Irom Nandachan Singha amasung Borkhola dagi Chinmoy Bhumik yaukhi. Laibak sinba thungna ngarang July ki tang 13 Kargil langam numit pangthok ki bagum Silchar dasu tongan balup kaya galoinana Assam Rifles ki jawan singna numit asi pangthokhi. Silchar gi MLA Dipayan Chakrabarti amasung atay lup kaya gi miyoi singsu thauramda saruk yakhi. Tarapur ND colony da Sahid singi maphamda haikal lekat tamkhi. Ready? Set, go! এখানে আমাদের কাছাড়ের দুজন শহীদ হয়েছিলেন লক্ষ্মীপুরের একজন মন্দচান সিং এবং বরখোলা বাবা জারৈতলার চিন্ময় ভৌমিক তারাও শহীদ হয়েছিলেন। Assam gi mahima singi mantri Ranos Beguna Rajya asigi mahima singi thabak thoram sing digitization tobagi sarukama oina Seba na mahiroi singi damak Seba spoken English amasung result data haiba mobile app ani ngarang launch tokre. Haudokpagi thoramda mantrina app ani asina mahiroi singa thoidokna kanama pigani haiki. English loan tamba amadi mahiroi singna marksheet amasung pass certificate na chingba download tobada app sing asina kudong chaba pigani hairaduna Seba na mahiroi singi damak Baizu gi app adugumna educational app puthokna na basem sari hainasu mantrina phongdokhi. Maruti Suzuki Arena showroom ama Kasar Lakhipur gi Fulartol Chinya lekai da hangdok jare. Gari leibining basingna showroom asida lengbirakuna haujik pijariba offer sing asigi kudong chaba lobiu. Adom gi amanba car ahanba car da exchange tobagi kudong chaba su pijari. Ngasimak pau phaunabiu. Sales Manager Dilip Singha mobile number 8471840737 natraga 9435218331 da pau phaunabiu. Jiribam gi Mahi Khulen da leiba community hall da Mahi Khulen Benevolent Club na sinduna Jiribam district ki oina handak chahi gi SSLC exam da topper oirakhiba laikai asigi mahiroi L Karnajit Singbu pukning thogatpa oina harau tayamba phongdokpa amadi Mangsa Tabam Nilabidu Memorial Meritorious Award 2022 pibagi thorom pangthokre. Thorom asida aphaba mahiroi singda pukning thogatpagi wafam kaya phongdoknakhi. Matungda Mangsa Tabam Nilabidu Memorial Meritorious Award 2022 L Karnajit Singda khusinakhi. Award asida sel oina lupa lising manga amadi memento ama yauri. Thorom asida Hilghat GP ki Pradhan L Somarendra Singh, Vidyanagar Benevolent Club ki Founder President L Amulya, Donor M Imo Chauba,
Jiribam district ki oina SSLC ki topper L Karnajit amadi L Ranjit Kumar na chief guest president amadi guest of honor oina saruk yakhi. Wako India Kickboxing Federation na July ki tang 18 dagi July ki tang 19 phauba Kolkata gi Eastern Railway Sports Complex ta pangthokiba tournament aduda mai paklakraba Jiribam gi sanaroi singu Meitei Naha Club Ningthem Khunjau na sinduna Ningthem Khunjau Community Hall da taram na okre. Hairiba tournament asida Jiribam gi oina sanaroi 15 na saruk yakhibada gold manga silver ani amadi bronze medal taruk loduna punna medal 19 phangbangam ki. Jiribam gi oina team coach M Chaning Khombi Chanu KH Basanta Singh amadi Irengbam Tabung na oikhi. Ngarang pangthokiba taram no pagi thoromaduda KH Brajamani Meitei MNC President NG Ashok Kumar amadi Ingudam Somorna Chief Guest President amadi Guest of Honor oina saruk yakhi. Kasar jila da ngarang miyo 52 gi masada nauna COVID positive oiba thengnare. Jila asida laichara sina layeng liba mi gi masing 135 ni. Manipur da ngarang COVID ki anuba case marfutara mathoi thangnakre rajya gi haksel loising na puthokpa cherolamada ngarang COVID ki sample lising amaga subna tara homdo changyang tobada mioi marfutara mathoi gi masada positive oiba thangnakre hairi positive oiba gi chang chada mapan oikhe. Aroi bada maru oiba pau amukhanna Silchar dasu Kargil Langam Numit Pangthokre Sahid Irom Nandachan amadi Chinmoy Bhumuki maphamda haikat lekatam khre. Assam gi Mahima Singhi Mantri na Sebana Mahiroi Singhi damak putokpa mobile app ani launch tokre. Handak SSLC da Jiribam gi oina topper oirakhiba L Karnajit bu pungning thawat khre. Jiribam gi kickboxing sanaroi singbu taramna okre amasung Kasar jila da ngarang miyo 52 gi masada nauna COVID positive oiba thangnare. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.